Yang tabir berkhoi pun aku image TV na taram na okso bagalo na Brajas Kumar na krumjari ngasigi maru PAODAM digital governance AI cyber security amadi skilling matang da nomugi oiba workshop pangthokre namit taret nigi oiba entrepreneurship development program hudokre Nipurak suba JNB Bisnupur gi mapok kumon thorom pangthokre loinana Dubai da minute kongi manungda tare lak pokhai kre mapung oy pau lobiro se malem gi mameng leiraba Microsoft India ga kusam naduna Manipur lenga ki thabak thorom sing digital governance onthokpa amadi miyam gi damak secure oiba digital ecosystem ama samgat nanaba lenga ki Department of Technology na sinduna digital governance AI cyber security amadi skilling gi matang da nomogi oiba state level workshop ama pangthokre Mantri Pukri da Labor Civil Secretariat South Block ki main conference hall da pangthokpa workshop hodokpagi thorom adada Chief Minister Yumnam Khamsan Microsoft India ki Chief Technology Officer Kesri Asthana lenga ki Additional Chief Secretary Vivek Kumar Dewangan Information Technology ki Secretary Sumorjit Chalam District Asigi District Singi DCs Department Singi Directors Makok Thomo Officers Amadi IT Sector Companies Singi Managing Director Amasung CEO Singsu Sarukyaki Thorop Adugi Athoy Mitunglen Oikiba Chief Minister Yumnam Khamsan Hai Workshop Asina Lengaklon Asi digitally empowered Tawa Ngamnanaba Hotnabada Chao Namateng Oirgani Naha Oiba Singbu Tabak Pibagi Kudong Saba Fanghalagani Workshop asigi pigadoriba kanaba asina maru oina agriculture, healthcare, education, tourism amadi digital service sector sing asida thabak piba anowa wakalon puthokpa amadi entrepreneurship ki oiba khudong saba kaya pirgani haiki Chief Minister na makha taraduna workshop asidagi Microsoft India ga kusamnaduna government department academic institutions public sector organization startup industries singa punna achoba corporate ama oina chatminaduna Manipur gi digital technology gi tungi laibak lepnanaba hotnaminasi phungdokhi thoromga mari leinana Microsoft India gi Chief Technology Officer Kesrina Hai digital technology da Manipur asi khumang chawsil liba state amani state asigi digital technology foundation asi aduki matik singthaningai oi amadi India gi ate state singna matau tamjaningai ni haiki digital amadi artificial intelligence AI techno asina state asigi thabak thoram sing hena yanghan bada natana miyam ga puna pau tathok tasin tawduna lengak bada chawn mateng oirgani Microsoft amadi central government ka kusamnaduna AI amasung cloud technology sinaduna public service te hena kumang chawsin nanaba thabak thorom kya chathari Manipur gi oinadi digital technology foundation ama samgat pada thengnaba awaba tangkak sing loikre ngasidi AI sinaduna public service ki thabak thorom sing amadi lengak lon amadi chapchaba road map piba ngamnanaba hotnaba khakta ngaire phongdokhi Institutions, public sector organizations, startup, industry leaders and Microsoft jointly develop a practical roadmap of Manipur's digital future. Let's work together to build a digital Manipur that is innovative, resilient and inclusive, ensuring that the benefit of the technology is to every citizen of Manipur. Jai Hind. Matam sangna lakpa ngamkhagi chei nabako hananabgi pandamda India amasung Myanmar lam khara pithok pisin tawnaraga matam pumbagi oina ngamkhagi chei nanabako hananaba thorang lokhat kadori hiramasiga mari leinana New Delhi da pangthokhiba pawgimpham amada Ministry of External Affairs ki spokesperson Randhir Jaiwal na hai pithok pisin tawnagadaba ngamkhagi charuk kharagi matangda makhata na khana nainari Manipur gi lam khara Myanmar da pithokkhibagi matangda hangbo wahang amagi pokumda mahak na hai matam supagi oina ngamkhagi chayet na bako onhanabagi pandamda center na khanaba thorang ama lokhalakpani
Sayol Khargi Mamangda, the Diplomat Koba USK magazine Amanasu, India Masung Myanmar gi Marakta Lamgi Sarukra, Pitok Pisin Taunagadore Haina, Pondok Pulai Krabani. Official document Amapaladuna magazine Aduna, High India Gamana Square Mile 1.4 Pak Chau Wat Lamgi Saruk Pitok Pisin Tauraga, border pillar number 65 Amasung 68 की demarcation फुंग फाना लोचनना बगे थोरांग तौरी border pillar 65 तगिना 68 फाव की मरकते लेबा असांग बसी किलोमीटर 2.8 लोमनी म्यांमार पिथोक ननब थोरांग तौर लमगी सरुक सिंह अदु म्यांमार की सगाइंग रीजन लेबा कबो वैली का ताइनबा मणिपुर गिना चांदिल डिस्ट्रिक्ट की सरुक खरनी कुमजाले सिंह अनि कुंतरुक की मे कुंतरुकता Hokiba official document amagi matung inna border demarcation to wagi tabak asi thenglabada August ta fawagi manung na soidana loisna na pandam thamli India amasung Myanmar gi lona bangang khoi paring gi asang ba kilometer lising amaga chatruk ni fum doini masigi manung da kilometer lising amaga chamri humrani thoi sang ba ngam khoi gi saruk sing demarcation to wat loidana boundary pillar sing yungkhre adubu kilometer chamaga humra manga sangba ngamkhai gi sarukti sayat naba leibana nakal ani yasin naba ngamdana lakhibani athu matamda ngamkhai gi che naba ko anduna ngamkhai faring da sambal khajil laga illegal immigrants sing amasung lalho sing chathok chasin tawba yahandana naba thorang lokhat pa haibasi India government ki apambani Kumja lisingani kunmarida India government free movement regime lokthok khibaga loinana kilometer lising mo chatruk ni phum doi sangba international boundary da ningthina sambal khajin nanabagi thorang lauthokhi adubu molsam sector leiba border pillar number 64 amasung 68 more sector leiba border pillar 75 amasung 79 loinana Choro Kuno sector leiba border pillar 88 amasung 95 ki matang da sei nabakaya marum lairi Masuk maming taktok ning daba official amagi warul paladuna Ministry of External Affairs ki spokesperson na hai mamang thada Myanmar gi lusingba min ong haleng na India da laklamba matam da yetna riba ngamkhai gi matang da kupna wari chana ki baga loina na Bolsam sector gi border pillar 65 amasung 68 ki marakta anoba auxiliary pillar Thamna warep slow krabani Malangi mapam sin bathungna pangthok nabagum Thawal district tasu district health society Thawal na sinduna sayol amachumna chathagadaba world breastfeeding week 2026 ngasidagi DC Thawal Robita Yumnam IS na hogdokre Breastfeeding for a sustainable start in life strengthen what works haiba hiramda CMO complex Thawalda leiba National Health Mission Conference holda pangthokpa World Breastfeeding Week hogdokpagi thoramda District Health Society Thawal gi chairperson su oidibi DC Thawal Robitra Yumnamna athoiba mitunglen Chief Medical Officer Thawal Dr. Krishna Chandra Luangna Thoram Mapu District Hospital Thawalgi Medical Superintendent Dr. K.S. Robindro Singh AC to DC Thawalti Sangita Devi Amadi ICTS Cell Thawalgi District Program Officer na Akhanaba Mithunglen Singh Oina Saruk Yaki Athoiba Mithunglen gi warol piraduna DC Thawal Robita Yumnam na hai breastfeeding tawbana angang amadi mama da kari kanaba pi haibadu ngasidi akhang ahai singna thijinbadagi mayak sengna khangbangam mari leinaba thongwi sing amadi asa sing amazing anganwadi worker singnasu district asida leiba mama oibi singda breastfeeding gi akhan kanaba sing khanganduna district asigi angang singbu masamo fana leihananaba hotnaminasi haiki Startup Manipur 2.0 की Chief Minister's Entrepreneurship Support Scheme CMESS की मखादा खनगतलब कैंडिडेट चार्टर्ड के कुंट्रागी नमित तरेटनी की ओइबा Entrepreneurship Development Program असी Planning Department सिंधुना बाउपरादा लैबा Department असिगे Training Hall हौदोखरे थोरम अदुगा मरी लैदना Planning की Special Secretary नाइलेंथांग टैलेंट ना हाई Northern Council की मखादा North East अपुनबगी ओइना High Level Task Force असी सेमले Task Force असिना Sector निपान दा पी किबा Recommendation की मनुंग दा nga gi pothok
wata padana puthoknanaba haiba wafam asi yauri mahakna high state asi chahi amada nga metric ton lising kunrom atopa state singdagi pusilakli adubu state asida nga wata padana puthoknanaba hotnabada mathau tariba nga yokpham lam nga gi machinja cold storage na singba asi thamnanaba khanari ngasigi thoram asi nauna entrepreneur ki lamda khong thangjilakli ba singbu senthang pithaduna mai pakpa entrepreneur ama oihanba da training piba khaknatana matung tabada makhoina mai pakna thabak tawbuda mateng pangnanabagi ecosystem ama su semgat anaba government ki kan honari kanagumba amana nga yokpagi thabak asi tawge hairabadi makhoigi damakta cold storage transport system semgat piba mathau taba se sang tanthokpada laihananaba hotnagani training asida saruk yariba singna masida pigidoriba basic oiba gyan loksing asi loksin biu entrepreneur singna makhoigi karbar asi pakthok chauthok ke hairbasu department na mateng fangani department gi maikaidagi tha asigi loisilakpa natraga september horakpada startup conclave ama pangthoknanaba hotnagani masida mai paklaba entrepreneur yauna lam asida khongdaningba sing saruk yahanduna kari karabba mateng pangba yabage habadu khangminagani state asi hojik khudong sadaba kaya ama mayoknari adum oinaba karbar chauthok hananaba hotna badi lepayade state asigi pibam nongmadi soidana phagalakani act is policy da mejeng thamba matamda Myanmar asi aikhoigi business hubni lambi asi nongmadi soidana hanglakani masida phangadarba sermitlon fagathanbagi khudong saba asi lauduna manipur asi chawkhat palamdam ama oinanaba sem saminasi startup ki matangda khangningba khudingmak department ki toll free number asida amadi website tagi khangba yagani phungdoki nasigi thoram aduda planning department ki director dr rk radhesana sbi gi agm irengbam priyo kumar vnb gi agm upendra kumar mims mu gi director professor ch ibohol amadi nailit ki executive director dr yumnam jayantana mechunglen sing oina saryaki business center ni adu soidana maybe within a few years si hangdolok pai adu makta khoi tayari tawbo takaroi noi mayam entrepreneur mayam na tawraga khoi manipur chawkhadanba manipur si sana leibak manipur do hen se mayam da handakta Scotland gi Glasgow city da pangthokpa Commonwealth Games 2026 ki boxing the silver medal phanglakraba Mandengbam Jadumani Singh ngasi Imphal da thunglakibaga loinana harau taramna okre Jadumani okpugi thoram aduda Youth Affairs and Sports ki Secretary Nawarem Pravin Singh IAS Superintendent of Police Sports amadi World Champion Boxer Laisram Sarita Devi Jadumani gi imung manung amadi miyamna lai pareng hoktuna harau wa hundoki Sayasi July Kuntarukta Hyderabad ki Amir Fritz Yosu Gudada Labor Iron Thread area da pangthokhiba MMA fight night ki session Marida Snururi Case War Championship belt title Laurakraba Rohit Laisram ngasi Imphal International Airport ta thungkre miyam namhaki harau tayamna okhibaga loinana wana honajarakpagi mahaina imaleba ki mingchat purakpa ngamkhibani makhatanasu honakhigani hain Rohit na phungdokhi mahiroi singna tungi punsida kari oigani karamna hingani haibagi thakta karamba hingbagi thakta leigani haibasing asi makhoi na kanna hotnaba mahai masing tamhoba wakhal losing tan aduna lepkadoribani haina desi Bishnupur puja elangbam is na haikre leibak sigi lairaba lairikta thawai yawa mahiroi singbo mahai tamba fangnanaba pandamda linkhatkiba Jawahar Navodai Vidyalaya linkhatkibagi Jawahar Navodai Vidyalaya Bishnupur na sinduna School sida ngasi pangthokpa nifusuwa JNB Foundation Day thoramda athabu mithunglen gi warol
da wafam asi haikibani mahak na makha takibada school tamlingai boarding leadingai matam asi punsigi khwaidai maru oiba anoba experience kaya lahoba yaba tangkak amani wakhal mapung fadriba oibana akiba kaya di laigani adubu oja singda hanglaga lairikta natana tungi punsida kanarakadaba mahi khudingmak tansil hausi anoba marup kaya thengnaba asidasu mateng pangnaduna punsi lambi pak chawnaba honasi haiki thoromda NVS Shillongi Hanagi Deputy Commissioner MA Munib Moirang College ki Principal Muhammad Raizuddin Saik JNB Bishnupuri Principal R Muhammad Moinam Su Akhanaba Mithunglen Singh amadi thorom mapu oina sarup yaki thorom Horakpada India ki Hanagi Prime Minister Rajiv Gandhi ki mafamda haikat laikat tamduna makha taba thorom pangthoki thorom da school asigi mahiroi singna jagoi isai music instrument performance tonganba cultural program kaya utki loinana school asigi lairik phaba sana khotnabada amadi tonganba lam singda outstanding achiever mahiroi singda khodol pot amadi citation piduna poning thawatki Manipur lengakna Indian Med Foreign Liquor IMFL sing akakna bakhara legalize tawrabasu mapal lamdagi niyom lana airport ki kuthangda Manipur tamna foreign liquor sing naron da pusilakpa sing desang anti drugs abuse na Imphal International Airport gi fagat pangamkhre Manipur chahi kunthra hena yu puthokpa yonba amadi sinnabada thamlamba athingba adu akaknaba Kharagi oina kumja lisingani kulumdoi gi December da lengakna kumthokibani hairiba lengakna IMFL gi damakta piriba ayaba mafam sing asi Greater Imphal District Headquarters Tourist Spot sing amadi registered tawraba famung kundagi tadaba hotel singdani adu mahilosang sing hospital amadi laisangna sing mafam singdagi meter chamagi manung fawda di athingbu thamli loinana hojik Manipur da Indian Med Foreign Liquor IMFL sing asigi supply chains amadi standardization na singbagi thabak sing asi Manipur State Beverage Corporation Limited na mafung oina yangsili adubu matau karamna yamlaba foreign liquor sing asi Imphal tamna narol da pusak laklibano haibagi wahang lakpaga loina foreign liquor sing lalon bada mari leinaba airlines ge staff kharaga manaraga sendan lambi oina chatharak labra haibagi singnaba chauna leire asuk yamba foreign liquor sing asi airlines ki matengna puthok pusin tawba haiba asi airport authority na piriba rules and regulations sing adu thugaire haina takmani airport mioi amana puba yariba polam sing amadi kilogram masing akaknaba leiribani adubu niyom lana foreign liquor pusilakliba asidi mioi amana luggage mangadagi tadaba luggage amada liquor masing taruk tagina taret rom hapna purakli yamlaba liquor sing adu ngasi nongthil pung 12 minute nifumari rom tarakpada desamgi anti drugs abuse ki thongi singna akaknaba pawma phangbadagi Delhi dagi Imphal tamna pairakpa Indigo flight number 6E6211 da tonglakkiba passenger taret tagi desamgi thongi singna liquor sing aduga konana phabangam kibani adubu punna mioi tarani panna liquor sing adu purakibani hainasu desamgi thongi singna pawmi singda pongdokhi purakliba yu sing phabagi thabak chatharakpada lemhoriba mioi khara tholakpa ngamdana airport manungda leikhi tungda yu yawba luggage kuntragi mathakta Kawa police na lokhat khibaga loinana makha taba thabak sing lokhatpa haukhre hairi nai tungi miron mangba yaba kunai subu le khata na mangba yaba thabak mayam ma toksali basa masi khudak tagi lepiu masi damakta mas hairiba asumba kunai da singnar ko khudi makse thengna na baidamta desam khakta na tana tuan ba lamdam sibu nungsi jaba prup sibu nungsi jaba now kayam lady have a say asumba lana tawgena khali bamikupta masi kawroi doguni ana ai thamjaninge Sana Security Service Manipur Hainaming Tuanba Nagampal Rims Road Labor Center Asina social media the Rims ki outscourcing post khara recruit tawgani haibagi
Cherol thokpa thengnare asigumba recruitment tawnanabgi cherol amata RIMS ki maikai dagi thokhiba leite social media da sana security service na thokliba cherol adu aran banam thangni amadi RIMS ki maikai dagi sana security service Manipur natraga private agency amata da recruitment gamari leinaba cherol thoknanaba amadi interview tawnanabgi authorized tokhiba su leite haina RIMS ki media cell na sengdurokli asingba sasinaba cherol asida miyamna thaja biganu recruitment ka mari leinaba ifo khuding mak RIMS ki authorized communication channel sing amadi website ki khuthangda verified tawgadabani haina su makhatari loinana RIMS ki ming sinaduna aranba wafam sing sandoklam liba agency natraga individual sing gi mathakta ain gi oiba thabak lokhotkani haina su makhatana hairi Manipur ki oiriba charang naba phibam asida NRC update tawraba matung census tawnanaba hayeng phawi manungda lenga ki firep khandrabadi seso singi apunba mifam phamduna miyamna jangchin gidaba khongjang hayeng lauthok lagani haina campaign for just and fair delimitation JFD na section warol thamlakli wapamasi JFD na thawal kaithal fambi mathak makha apunba amadi maitai community joint coordinating committee 18 club ka khusum naduna thawal kaithal da census tawdringai NRC hana update tawgudabani haibagi matangna pangthokhiba miyamgi oiba khananenabagi mifam amada phongdokhibani jitara ningomba namakha duna state asida huran lanada changchinduna lechin khraba mitop miyansa sing takthok nanaba NRC update tawrba matung census tawgani haibagi chapchaba firep ama Manipur lengangna lawru matung August 3 fawbagi manungda miyamda lauthoknanaba JFD yauna semkiba task force na matam thakibani ngasi fawbadi lengaki maikai dagi chapchaba firep ama khangalakpa leitri karigumba hayang fawbagi manungda lengaki maikai dagi pakum pirak taba tarbadi miyamna sangshingadaba khongjang lauthoknanaba sem saba loire loinana JFD task force na sangshilakpa khongjang singda lamdam asida leirba miyamna su sogat piu jitendra na makhata aduna hai Manipur da thokliba lan asi koki amadi maitai anigi mrakta thokpa lan nate thokliba lan asidi Manipur thugaiba pamba amadi Manipur kanba pamba miyoi singi marakta thokpa lan ni aikhoigi leibak tungi mirol kannanaba hotnabada state asida thasigi taratagi hogani haina thaurangliba mikok thibagi thabak asi mangoinana lamdam asidagi mitop miransa hana khandoklaba matungda mikok thibiu haijabada lengak asina yadriba karigumba miyamna pamliba mitop khandoklaba matung census ki thabak chathagadabani haiduna talibati ban asigi ona tainabada lenga na ngammi matagum census ki thabak paikhatlakpa tarabadi makhal makha kaya gi khongjang changsilagani hairi Niamsung karigumba masigi akogi khawgi manungda karigumba lenga sine NRC gi maramda adog NRC tokni ha bula thokta taragadi Manipur miyamda law warep to thawal gi ima singlu club singalone lonena laiba mathangi numitang tarita gidi akan momongda khong changsil gini ha budu ngai mayam masigi breast ki amadi kerogi khutangda miyamda lathoksen Moirang SCG ex-MLA Prithviraj Mairembam amadi Department of Social Welfare Government of Manipur gapunna kusamnana sinduna Moirang SCG manungda leiba Fuwala Gram Panchayat Toronglaubi Tera Khongsangbi Gram Panchayat amadi Moirang Municipal Council da leiba Ward 12 ki ahal oiraba sahi humfugi mathakta leiraba mioi chaniga kuntrani thoida Manipur All Age Pension MOAP Karsing ex-MLA gi Moirang SC Prithviraj Mairembamgi Changai da leiba mayum dangasi yanthokre thoram aduda ex-MLA Prithviraj Mairembam ex-MLA gi loinabi Helena Gurumayum BJP Manipur District Committee gi Vice President Khundrakpam Mamta amadi Moirang Municipal Council Ward 12 ki councillor amadi ex-councillor singna athoiba mithunglen sing oina saruk yaki thorum aduga mari leina ex-MLA Prithviraj Mairembam na phongdokhibada yenthokliba pension card sing asi hap manungda masa masagi account da tha taruki pension gi senpham sing changlagani government gi lakliba scheme sing asida politics oiba machu sangjinba si tawdabana fai haiki
social welfare gi makhada ima nongthang lema yaipa tengbang scheme asigi matangda moirang SC gi tuan ba mafam kayada kanagumba politician amadi workers singna paisa lowi haina pramanga konaba lakbadagi madugi matangda press conference ama miyamgi interest taukiba press conference adugi matangda sitting MLA gi advisor oiba mioi amana nganglak liba wafam adu mahak sutari taubutubu public life ta leiraba mioi na lupa chama chani na traga chani pan laurobasu madu huran bani Bharat Sarkar na wajaraba leibak miyam awaba kharada oirabasu kokna naba pirak liba senfam adu karigidamakta paisa khai bano hai bagidamak concern ama leirakpadagi press conference adu pangthokhibani soidaba ngamba kanasu leite khanduna asoiba adu tawhanningdabana yamna constructive oiba mongda soiraba adu semdoktuna paisa lauramba leiragasu handokpikho haibani singba leibak masa taba wai haibiram lagadi hena fajagadabani madugi mahutta fajadaba wahai wata sinaduna loinana complain ama social welfare da tharakliba adu khut tharakani haibana singba hairakpa asi leibak masa taba watli haiki Bestipur district ki manung sanba Tawul mamang lekai da leiba Radha Damodara mandir gi awang thangbada leiba mandir asigi lam oina sinnariba mafam asi Tawul administrative committee na tha amagi manungda thadokadabani haina aiba chirol pirakpa amadi mandir gi mamang da chatpa Tawul to Bishnupur gi lambi chaukthoklibani haiduna contractor amana mandir gi fencing namkhairaga leiba thonjilamba tawbigano mandir ase lining lambi da kathok charaba amadi leibak miyamgi oibana makha tawbigano haina mandir asigi in charge president Vrindavan Chandra Das da pongdorli Radha Damodara mandir Tawul da ngasi pawmisinga unaba amada wafam asi pongdokkibani mahakna makha takibada Maharaj Damodara na hinglingai Tourism and Rural Development Project semgatuna mandir ase lisingani taramari dagi miyam gidamak leirakli aduga sogat piba avakta kyasu leiri ahal oirba sing lining lambi da kathoklaba avakta sing mayam gi wakhal santi fangnanaba wathafam oirba mandir asigi fencing karigumba amata khangan biramdana leibak thonjilamba lam kothok thado u haina hairiba khongpham handopio amadi mari leinaba authority na su medeng sangbiu Tawul gram panchayat na thengkhang ahumlakta mandir na koli mafam sing ase mandir semgatpada yare haina su no objection certificate pirakkibasu leikrabani aduga mandir haibasi miyam gini khallaga mandir ase semgat sagatpada saruk yabiu haiki paugi mifam duda Radha Damodara mandir Tawul gi vakta kyasu saruk yaki ngamoi amma sisu hanjanbinaba koi khanghalli adu masi yaragadi mayamna koi sogat minadna hona minaba koi na pami adu smai sim torogadi koi yamna nungaite masi mari lenaba koi bun si jaba kampuna si punna yengjanbinaba khanghanjari ngasi nungthil pung ahum taba matamda Chathol Pioneer Club ta club Mairapaibi lekai gi SIG apunbagi mifam ama famdona Nation Highway 37 dagi kha pangna chatliba Gular Thol to Chathol lambi asi mari leinaba department government na semdin biu haidna warep lokhi loinana lakleba August ki tang 15 faw gi manungda mari leinaba department Manipur government ki maikai dagi positive oiba response pirak tragadi mathangi numit tang 13 dagi Chathol club Mairapaibi pullaga makhal makha gi khongjang sanction nanaba hotnaragani haina Chathol Pioneer Club Jiribam gi president M Premchandra Singh na phongdokre Mairapaibi Chathol gi W Santibala Devi hai ngasigi mifamna lawkhiba warep ki matung ina yamna maru oiba miyamna chatnariba lambi asi athuda sembidrabadi akanba khongjang changchingani haina phongdokhi ti bi kowi Mairapaibi aman hai school angang sing satpa ngamdre ahan sing satpa yadre maram aduna
सरकारना लंबी असी समझनबियु हाइना फोंदोखि दुबई की जेबल अली इंडस्ट्रियल एरिया दा सुपनगी मिनट कुन खक्की मनुंगदा तरेलक पोखाइबे थौदोक थोखरे ईरान की मेहर न्यूज एजेंसी की रिपोर्ट हाई थौदोक थोफम दा वीडियो नमलंबा मियोय अनि पुलिस ना फारे अदुम ओइनवक मतौ करम ना पोखाइबे थौदोकसिंग अदु थोखिबनो हाइबा हौजिक फावबी ओइना चपचाना खंगबा ngamdri कनागुमना अटैक चथरखिब्रा नत्रगा इंडस्ट्री की असोइबना थोअनखिब्रा हाइबदसु खंगबा ngamdri US अमसुंग ईरान की मरक्ता सोकनरिबा लान मनुंगदा येमेन दगी यूनाइटेड अरब एमिरेट्स UAE द मिसाइल अटैक चथरखिबा लई अदबु हंदकी थौदोक असिदि मतौ करमना थोखिबनो हाइबा कनामतना खंगबा ngamdri दुबई सिटी सेंटर दगी खानो क्रुप्तमो माइल कुनमंगा लापना लेबा जेबल अली हाइरि मफम असि UAE की यामना मरु ओइबा शॉपिंग हब अमसु अमनी हाइना लौनरिबनी मालेम की ओइना ख्वाइदगी चावबा हिथांगफम अमसु मफम असिदगी पंगलाप लापतना लेरि US अमसुंग ईरान की मरक्ता लान सोकनरकपदगी हौना UAE दा अकनबा सेक्शन थौरांग लौकतुना अलाखिबनी अरोइबदा मरोयो पौ अमुहन्ना डिजिटल गवर्नेंस AI साइबर सिक्योरिटी अमदी स्किलिंग की मतांगदा नोमुगी ओइबा वर्कशॉप पांगथोखरे नमित तरेदगी ओइबा एंटरप्रेन्योरशिप डेवलपमेंट प्रोग्राम हौदोखरे निफुरक सुबा JNB बिष्णुपुर की मपोक कुमन थोरम पांगथोखरे लोइनना दुबई दा मिनिट कुन की मनुंगदा तरेलक पोखाइखरे नसिगिदमक्तदे पाउदम पिजब मतंग असिदा लोइसिनजरे मिजंग ताबिरब ख्वाइ पुनोपो अमुक हन्ना खुरुमजरी।